Loyalam E-PAO tabi bakutimapu hitram susmitana namidangi officeri ahamda panjebe headline. Article 370 abrogate tawkraba matung Kashmir awang rongpok Maoist na sokhalaba mafam singi irang chada marfu hanthare haina amesana phongdokkhrai. Class 2 gi mahairoi ani thonglon sinna thamlambagi wathok enquiry chathanaba khangangkhrai. Manipurgi anauba development project singda Mapan ki company Amatana Louba Yaroi haina KSCP na phongdorakli. Pausandona pijari. Article 370 abrogate tawkhiba matung Kashmir awang nongpok Maoist na sokhalaba mafam singi irang chada marfu hanthare haina amisana phongdokhrai. Article 370 abrogate tawkraba matung Kashmir North East amasong Maoist na sokhalaba mafam singda leramba irang chada marfu hanthare haiba mafam sing aduda mapung fana irang lehendaba haibadu matam kuina changlaroi haina ngasi Delhi Police ki Homdra Mapan Suba Rising Day ki Thouramda Union Home Minister Amisana phongdokhrai. Mahakna makhatana hai Maoist na lebak asigi state tara humdoida sokhali madu lebak asigi internal security da chawna singnaba amani ngasigi thoram adugi saru ama oina amisana Delhi Police Special Cell gi integrated headquarter ama sanana ba urep uyungsu tamki maduna lebak asigi konungda police ki thabak thoram sing hena mapangang kangkha lagani integrated headquarter adu lupa crore chahomga nifu manga changna sengkadabani madu lebak asigi oina khumang chawshilaba advanced center ama oibuga lunana terrorism amasong drug lalonbagi thabak thoram sing laksin bada hena khudong chahalagani haina su phongdokhi. Class 2 gi mahairoi ani thonglon sinula thamlambagi wathok enquiry chathanaba khangangkhrai. Tha asiki tarukta school matam lorba matung class 2 khakta tamliba mahairoi ani kanglon kaina classroom manungda solon sinon thalamba thodok amaga mari lenana akaknaba matamgi manungda independent enquiry ama chathanaba ngasi Manipur Commission for Protection of Child Rights na wangoi jongi ZEO Anil Aramam da khangkhrai thodok aduga mari lenana victim oiraba mahairoi ani adugi mama pasingna thagalakiba wakaramagi matung ina commission asina tha asiki tara mari da order ama issue tawkhibani thodok aduga mari lenana school adugi assistant teacher ama tha ahum suspend tawkhre adum oinamak complaint adugi matung ina atopa oza amasu chenei hari case adugi preliminary investigation da oza singna phongdorpagi matung ina class amada mahairoi marfudagina marfudara fawba senabada khudongchadaba kaya mayong nei hari thodok aduna maram oiga classroom amada lepham thokpa mahairoi amasung ozagi ratio amadi child protection standards sing ana chatrabra habigi achoba wahang ama lakli thodok thokpa numit adumak da mafam aduda chakkiba inspection gi matung ina school asigi institutional administrative amadi child protection gi standards sing yengsinbagi tangai fadaba leire hana su phongdorakli. Manipurgi anauba development project singda Mapan gi company Amatana Louba Yaroi haina KSCP na phongdorakli. Hauzik contract paiduna chathariba development project sing natana Manipurgi oiba anauba development project amata Mapandagi lakpa company Amatana makhal amatagi contract thaba natraga Louba Yaroi adubo makhoina hauzik pairiba development project sing adu matam jana loisinduna makhoigi kaifam thokpa bill kaiduna Manipur thadukna chatkhiba matamdi adumok pigani haina KSCP gi information and publicity relation department gi secretary and principal maitena thadorpa cherolamana haidi Cherolasina makhatana haribana Manipur gi lairiba department amatana Mapan gi company amatada lamdam asigi development project singi damak bidding torokpa matamda entertain tawdana basu cherolasi khutangda khanghali Manipur da paikhaliba development project singda local level force tagi yamdrabada chada marfudara manga recruit tawgadabani adubu specialized engineering role singi oinadi yamdrabada chada nifu manga oigadabani hariba condition asinga na chatrabadi lamdam asigi semit lekha tahana bohona bani haina lawgani construction company singna makhoigi workers sing adu atai staff singi wage natraga salary piba matamda case oina pibagi mahuta masamasa-gi bank account da transfer tawgadabani account lezadaba singi oina di tha asigi manungda account hanganduna makha tarakpa matamda wage salary adu account khaktada transfer tawgadabani workers singna thabak shuba hodrigi matamda masamasa-gi mingda life accident insurance policy amamam yawbigadabani amasung one time natraga recurring premium adu mari lenana construction company aduna honorary grant oina thabigadabani haina su phongdorakli.
ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ Loyalam E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ. ꯑꯦꯛꯖꯥꯝ ꯊꯥꯒꯗꯧꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯑꯦꯝꯁꯨꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ. ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯑꯋꯥ ꯆꯩꯊꯦꯡ ꯃꯔꯛ ꯑꯁꯤꯒ ꯂꯣꯏꯅꯅ ꯆꯠꯂꯤꯕ ꯆꯍꯤ 2023ꯀꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18 ꯑꯃꯁꯨꯡ 19ꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯕꯣꯁꯦꯝ ꯑꯃꯁꯨꯡ ꯀꯣꯁꯦꯝꯅ ꯂꯧꯕ ꯀ꯭ꯂꯥꯁ 10 ꯑꯃꯁꯨꯡ 12 ꯑꯦꯛꯖꯥꯝꯗ ꯁꯔꯨꯛ ꯌꯥꯒꯗꯧꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯍꯩꯔꯣꯏꯁꯤꯡꯗ ꯇꯝꯂꯤꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯐꯝꯗ ꯑꯦꯝꯁꯨꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯁꯂꯥꯝ ꯆꯤꯡꯈꯣꯟꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ. ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯤꯕꯅ ꯇꯨꯡꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯑꯃ ꯁꯦꯝꯅꯕꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯆꯥꯡꯌꯦꯡ ꯄꯔꯤꯈ꯭ꯌꯥ ꯑꯁꯤꯗ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯋꯥ ꯆꯩꯅꯥ ꯃꯔꯛꯇ ꯇꯨꯝꯕ ꯃꯆꯦꯠ ꯆꯥꯕ ꯃꯆꯦꯠ ꯆꯍꯤ ꯑꯃ ꯆꯨꯞꯅ ꯍꯣꯠꯅꯔꯛꯄ ꯈꯨꯗꯤꯡꯃꯛ ꯃꯄꯨꯡ ꯐꯥꯅ ꯏꯊꯣꯛꯇꯨꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ. ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡ ꯑꯃꯗꯤ ꯁꯤꯟꯐꯝ ꯈꯨꯗꯤꯡꯗ ꯁꯤꯟ ꯄꯥꯡꯂꯤꯕꯁꯤꯡꯅꯁꯨ ꯑꯦꯛꯖꯥꯝ ꯑꯁꯤꯗ ꯑꯌꯦꯠ ꯑꯄꯟ ꯂꯩꯇꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯃꯁꯨꯡ ꯃꯈꯜ ꯑꯃꯠꯇꯒꯤ ꯕꯟ, ꯖꯦꯅꯔꯦꯜ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯃꯗꯤ ꯀꯨꯝꯍꯩ ꯍꯔꯥꯎꯅꯆꯤꯡꯕ ꯇꯧꯕꯤꯒꯅꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ. ITLFꯅ ꯃꯩꯇꯩꯁꯤꯡ ꯀꯨꯀꯤ ꯑꯦꯔꯤꯌꯥꯗ ꯆꯪꯕ ꯑꯊꯤꯡꯕ ꯊꯝꯕꯒꯤ ꯋꯥꯔꯦꯞ ꯁꯧꯒꯠꯂꯤ ꯍꯥꯏꯅ KHRCꯅ ꯐꯣꯡꯗꯣꯔꯛꯂꯤ. ꯊꯥ ꯑꯁꯤꯒꯤ 12ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯦꯜ ꯂꯤꯗꯔꯁ ꯐꯣꯔꯝꯒꯤ ꯃꯤꯐꯝ ꯑꯃꯅ ꯀꯨꯀꯤ-ꯖꯣꯒꯤ ꯑꯣꯏꯕ ꯄꯣꯂꯤꯇꯤꯀꯦꯜ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯕ ꯐꯥꯎꯕ ꯃꯩꯇꯩꯁꯤꯡ ꯀꯨꯀꯤ-ꯖꯣꯁꯤꯡꯅ ꯇꯥꯔꯤꯕ ꯑꯦꯔꯤꯌꯥꯁꯤꯡꯗ ꯆꯪꯕꯗ ꯑꯊꯤꯡꯕ ꯊꯝꯅꯕ ꯂꯧꯈꯤꯕ ꯋꯥꯔꯦꯞ ꯑꯗꯨ ꯀꯨꯀꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯀꯥꯎꯟꯁꯤꯜꯅ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯂꯤ ꯍꯥꯏꯔꯤ. ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤꯕꯅ ITLFꯅ ꯂꯧꯈꯠꯂꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯀꯨꯀꯤ ꯃꯤꯌꯥꯝ ꯉꯥꯛ ꯁꯦꯟꯅꯕ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛꯁꯤꯡ ꯊꯣꯛꯇꯨꯅ ꯃꯤꯑꯣꯏꯕꯒꯤ ꯍꯤꯡꯕꯒꯤ ꯍꯛ ꯃꯥꯡꯍꯟꯗꯅꯕ ꯂꯧꯈꯠꯂꯛꯄ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ. ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯅꯕ ꯑꯃꯗꯤ ꯀꯨꯀꯤꯁꯤꯡꯒꯤ ꯔꯥꯏꯠ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯅꯕ ꯁꯦꯟꯇꯔꯗ ꯗꯤꯃꯥꯟ ꯀꯌꯥ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯨꯀꯤ-ꯖꯣꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯅꯥꯊꯩꯗꯨꯅ ꯊꯝꯂꯤ. ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨ ꯐꯪꯅꯕ ꯍꯣꯠꯅꯕꯗ ITLFꯅ ꯂꯧꯔꯛꯂꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯌꯥꯝꯅ ꯇꯉꯥꯏꯐꯗꯕ ꯑꯃꯅꯤ. ꯂꯩꯉꯥꯛꯅꯁꯨ ꯀꯨꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯆꯠꯅꯕ ꯌꯥꯕ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯅꯕ ꯑꯃꯗꯤ ꯀꯨꯀꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯁꯤꯡ ꯑꯁꯤ ꯊꯕꯛ ꯑꯣꯏꯅ ꯑꯣꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ. ꯅꯥꯒꯥꯒꯤ ꯂꯝ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯔꯥꯏꯠꯁꯤꯡꯗ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ. ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNCꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯦꯟꯖꯤ ꯂꯣꯍꯣꯅ ꯅꯥꯒꯥ ꯏꯄꯥ-ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯅꯥꯒꯥꯒꯤ ꯂꯝꯁꯤꯡ, ꯑꯥꯏꯗꯦꯟꯇꯤꯇꯤ, ꯔꯥꯏꯠ ꯑꯃꯁꯨꯡ ꯄꯣꯂꯤꯇꯤꯀꯦꯜ ꯔꯥꯏꯠꯁꯤꯡꯗ ꯈꯛ ꯀꯝꯄ꯭ꯔꯣꯃꯥꯏꯖ ꯇꯧꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ. ꯋꯥꯐꯝ ꯑꯁꯤ ꯑꯦꯟꯖꯤ ꯂꯣꯍꯣꯅ ꯉꯔꯥꯡ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯥꯒꯥꯁꯤꯡꯒꯤ ꯃꯍꯩ-ꯃꯔꯣꯡ ꯊꯥꯕꯒꯤ ꯀꯨꯝꯍꯩ ꯂꯨꯏ ꯉꯥꯏꯅꯤ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ. ꯃꯍꯥꯛꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯃꯦ 3, 2019ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯑꯅꯤ ꯃꯔꯛꯇ ꯚꯥꯏꯑꯣꯂꯦꯟꯁ ꯑꯣꯏꯕ ꯏꯔꯥꯡ ꯑꯁꯤꯗ ꯅꯥꯒꯥꯁꯤꯡꯅ ꯅ꯭ꯌꯨꯇ꯭ꯔꯥꯂꯤꯇꯤ ꯃꯦꯟꯇꯦꯟ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ. ꯑꯗꯨꯕꯨ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯃꯈꯣꯏꯒꯤ ꯍꯤꯁꯇ꯭ꯔꯤ ꯑꯃꯁꯨꯡ ꯑꯦꯟꯁꯦꯁꯇ꯭ꯔꯦꯜꯒꯤ ꯂꯝꯁꯤꯡꯗ ꯊ꯭ꯔꯦꯠ ꯇꯧꯔꯛꯂꯕꯗꯤ ꯆꯞ ꯆꯥꯅ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯈꯤ. ꯍꯧꯖꯤꯛ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒ ꯇꯥꯏꯅꯕ ꯄꯔꯤꯡꯗ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯑꯦꯟꯁꯦꯁꯇ꯭ꯔꯦꯜꯒꯤ ꯂꯝꯁꯤꯡ ꯀꯛꯊꯠꯄꯤꯔꯦ. ꯃꯁꯤꯒꯤ ꯃꯥꯌꯣꯛꯇ UNCꯒ ꯂꯣꯏꯅꯅ ꯑꯟꯁꯥꯝ, NW ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯇ꯭ꯔꯥꯏꯕꯦꯜ ꯍꯣꯍꯣꯁꯤꯡꯅ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯟꯗꯨꯅ ꯂꯥꯛꯂꯤ ꯑꯃꯗꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯁꯨ ꯇ꯭ꯔꯥꯏꯄꯥꯔꯇꯥꯏꯠ ꯇꯣꯛ ꯑꯣꯏꯅ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ. ꯍꯥꯏꯔꯤꯕ ꯇꯣꯛ ꯑꯁꯤꯗ ꯃ꯭ꯌꯨꯆꯨꯑꯦꯜ ꯑꯟꯗꯔꯁ꯭ꯇꯦꯟꯗꯤꯡ ꯑꯃ ꯄꯨꯔꯛꯇ꯭ꯔꯤꯕ ꯃꯈꯩ ꯁ꯭ꯇꯦꯇꯁ ꯀꯨ ꯊꯝꯒꯅꯤ ꯍꯥꯏꯅ ꯌꯥꯅꯈꯤ ꯍꯥꯏꯔꯤ. ꯕꯪꯒ꯭ꯂꯥꯗꯦꯁꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯆꯪꯖꯐꯝ ꯄꯤꯕꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯛꯂꯣꯏ ꯈꯜꯂꯤ ꯍꯥꯏꯅ ꯃꯣꯗꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ. ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯆꯍꯤ ꯀꯌꯥ ꯉꯥꯏꯗꯨꯅ ꯂꯥꯛꯂꯕ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟꯒꯤ ꯐꯜꯗ ꯇꯥꯔꯤꯛ ꯔꯍꯃꯟꯅ ꯂꯝꯖꯤꯡꯕ ꯕꯪꯒ꯭ꯂꯥꯗꯦꯁ ꯅꯦꯁꯅꯦꯂꯤꯁꯠ ꯄꯥꯔꯇꯤ BNPꯅ ꯌꯥꯝꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯩꯉꯥꯛ ꯁꯦꯝꯕꯗ ꯃꯊꯧ ꯇꯥꯕ ꯁꯤꯠ 200 ꯍꯦꯟꯗꯨꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯈ꯭ꯔꯦ. ꯑꯁꯤꯒꯨꯝꯂꯕ ꯑꯐꯕ ꯐꯜ ꯑꯁꯤꯅ ꯅꯣꯔꯊ-ꯏꯁꯠ ꯏꯟꯗꯤꯌꯥꯒꯤ ꯃꯤꯌꯥꯝꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯁ꯭ꯇꯦꯕꯜ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯃꯔꯤ ꯍꯦꯟꯅ ꯐꯒꯠꯂꯛꯀꯅꯤ ꯍꯥꯏꯅ ꯑꯁꯥ ꯇꯧꯔꯤ. ꯂꯣꯏꯅꯅ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯍꯧꯖꯤꯛ BNPꯅ ꯂꯩꯉꯥꯛ ꯄꯥꯜꯂꯛꯂꯕ ꯃꯇꯝꯗ ꯇꯥꯔꯤꯛ ꯔꯍꯃꯟꯒꯤ ꯂꯤꯗꯔꯁꯤꯞꯅ ꯑꯦꯟꯇꯤ-ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯕꯨ ꯆꯪꯖꯐꯝ ꯄꯤꯕꯒꯤ ꯊꯕꯛꯁꯤꯡ ꯇꯧꯔꯛꯂꯣꯏ ꯍꯥꯏꯅ ꯈꯜꯂꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ. ꯃꯦꯝꯕꯔ 200 ꯂꯩꯕ ꯖꯥꯇꯤꯌꯥ ꯁꯟꯁꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ BNPꯅ ꯁꯤꯠ 200 ꯍꯦꯟꯅ ꯐꯪꯈꯤꯕ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯅꯕ ꯔꯥꯏꯚꯦꯜ ꯖꯃꯥꯠ-ꯏ-ꯏꯁꯂꯥꯝ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯦꯂꯥꯌꯟꯁꯁꯤꯡꯅ ꯁꯤꯠ 73 ꯈꯛ ꯃꯥꯏ ꯄꯥꯛꯈꯤ. ꯆꯍꯤ 15 ꯑꯀꯟꯕ ꯂꯩꯉꯥꯛ ꯑꯣꯏꯅ ꯄꯥꯜꯂꯝꯕ ꯁꯦꯈ ꯍꯁꯤꯅꯥꯒꯤ ꯑꯋꯥꯃꯤ ꯂꯤꯒꯕꯨ ꯏꯟꯇꯔꯤꯝ ꯒꯚꯔꯟꯃꯦꯟꯠꯅ ꯚꯦꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯕ ꯐꯪꯈꯤꯗꯦ. ꯅꯣꯕꯦꯜ ꯄ꯭ꯔꯥꯏꯖ ꯗꯥꯛꯇꯔ ꯃꯣꯍꯝꯃꯗ ꯌꯨꯅꯨꯁꯅ ꯃꯇꯝ ꯈꯔ
ꯀꯤꯌꯔꯇꯦꯀꯔ ꯑꯣꯏꯅ ꯄꯥꯜꯂꯕ ꯃꯇꯨꯡꯗ ꯏꯂꯦꯛꯁꯟ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯃꯔꯛꯇ ꯆꯠꯊꯈꯤꯕꯅꯤ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯃꯥꯏ ꯄꯥꯛꯂꯕ BNPꯕꯨ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯍꯥꯟꯕ ꯒ꯭ꯂꯣꯕal ꯂꯤꯗꯔ ꯑꯣꯏꯅ ꯇꯥꯔꯤꯛ ꯔꯍꯃꯟꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ ꯗꯤꯕꯦꯂꯞꯃꯦꯟꯠꯒꯤ ꯃꯍꯨꯠꯇ ꯃꯥꯡꯗ ꯇꯥꯔꯤꯕ ꯏꯁꯨꯁꯤꯡ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯔꯤꯞꯀꯣꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯟꯗꯛ ꯃꯅꯤꯄꯨꯔꯗꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯧꯊꯣꯛꯂꯕ BJPꯅ ꯂꯨꯆꯤꯡꯕ ꯍꯥꯟꯅꯒꯤ ꯂꯩꯉꯥꯛ ꯃꯈꯥ ꯇꯥꯅ ꯂꯩꯍꯜꯂꯛꯄ ꯌꯣꯝꯅꯥꯝ ꯈꯦꯟꯆꯥꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯄꯁꯤꯗ ꯔꯤꯞꯀꯣ ꯃꯅꯤꯄꯨꯔꯅ ꯍꯔꯥꯎ ꯇꯔꯥꯝꯅ ꯐꯣꯡꯗꯣꯛꯆꯔꯤ ꯂꯩꯉꯥꯛ ꯑꯁꯤꯗ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯥꯎꯗꯒꯤ ꯃꯤꯍꯨꯠ ꯑꯃ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯃꯤꯍꯨꯠ ꯑꯃꯕꯨ ꯗꯤꯄꯨꯇꯤ CM ꯑꯣꯏꯍꯟꯕꯤꯔꯛꯄꯁꯤꯁꯨ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯟꯅꯕ ꯃꯔꯝ ꯑꯃꯅꯤ ꯈꯟꯕ ꯌꯥꯏ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯆꯤꯟ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯑꯃ ꯗꯤꯄꯨꯇꯤ CM ꯑꯣꯏꯅ ꯑꯃꯁꯨꯡ ꯕꯥꯏꯐꯩ ꯑꯃꯗꯤ ꯃꯥꯔ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏ ꯑꯃꯕꯨ ꯂꯩꯉꯥꯛ ꯑꯁꯤꯗ ꯁꯧꯒꯠꯈꯤꯕ ꯇꯥꯟꯖꯥꯒ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯆꯤꯡꯒꯤ ꯃꯐꯝ ꯈꯔꯗ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕꯒꯤ ꯏꯔꯥꯡ ꯍꯧꯔꯛꯄ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯑꯃꯗꯤ ꯏꯍꯧ ꯇꯧꯔꯤꯕ ꯃꯤꯌꯥꯝ ꯑꯅꯤꯒꯤ ꯃꯨꯛꯅꯕꯒꯤ ꯊꯧꯗꯣꯛ ꯈꯔ ꯆꯨꯔꯆꯥꯟꯄꯨꯔꯗ ꯊꯣꯛꯈ꯭ꯔꯦ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗ ꯅꯠꯇꯅ ꯁꯥꯏꯀꯜ ꯑꯃꯗꯤ ꯏꯝꯐꯥꯜ ꯏꯁꯀ ꯂꯣꯟꯅꯕ ꯃꯐꯝꯗꯁꯨ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯄꯪꯀꯥꯞꯇ ꯀꯥꯞꯊꯔꯛꯄꯗꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈ꯭ꯔꯦ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯈꯔ ꯑꯁꯤꯗ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯍꯟꯖꯤꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯂꯩꯉꯥꯛ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯑꯆꯧꯕ ꯈꯨꯔꯧ ꯑꯃ ꯊꯥꯡꯍꯟꯒꯗꯧꯔꯤꯕꯅꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯑꯇꯦꯟꯕ ꯃꯇꯝꯗ ꯗꯤꯕꯦꯂꯞꯃꯦꯟꯠꯀ ꯊꯕꯛ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯥꯡꯗ ꯇꯥꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯄꯥꯏꯈꯠꯄꯤꯅꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯉꯝꯒꯅꯤ ꯈꯜꯂꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯆꯍꯤ 3 ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯆꯪꯕ ꯉꯝꯗꯅ ꯑꯋꯥꯕ ꯈꯥꯡꯂꯤꯕ IDPꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯍꯟꯕ ꯃꯅꯤꯄꯨꯔ ꯑꯃꯗꯤ ꯃꯄꯥꯟꯒꯤ ꯂꯝꯗ ꯁꯝꯅꯔꯤꯕ ꯍꯥꯏꯋꯦꯁꯤꯡ ꯃꯃꯤꯡꯒꯤ ꯅꯠꯇꯅ ꯐ꯭ꯔꯤ ꯃꯨꯚꯃꯦꯟꯠ ꯂꯩꯍꯟꯕ ꯂꯝꯈꯩ ꯂꯥꯟꯅ ꯆꯪꯁꯤꯜꯂꯨꯕꯗꯒꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯈꯪꯂꯕ ꯑꯁꯤꯕ ꯃꯁꯥꯁꯤꯡꯗꯤ ꯐꯪꯗ꯭ꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯁꯔꯨ ꯃꯆꯦꯠ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯁꯤꯟꯅꯕꯤꯕ ꯑꯃꯗꯤ ꯂꯤꯇꯥꯟꯗ ꯀꯥꯡꯂꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯕ ꯑꯁꯤꯅꯤ ꯍꯥꯏꯔꯤ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯂꯣꯌꯥꯂꯝ E-PAO ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯗꯨꯅ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡ ꯍꯦꯟꯒꯠꯍꯟꯕꯗ ꯑꯗꯣꯝꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯔꯣꯏꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯃꯨꯛ ꯍꯟꯅ ꯄꯤꯖꯔꯤ ꯑꯥꯔꯇꯤꯀꯜ 370 ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧꯈꯤꯕ ꯃꯇꯨꯡ ꯀश्ꯃꯤꯔ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯃꯥꯋꯤꯁꯅ ꯁꯣꯛꯍꯜꯂꯕ ꯃꯐꯝꯁꯤꯡꯒꯤ ꯏꯔꯥꯡꯆꯥꯗ ꯃꯔꯐꯨ ꯍꯟꯊꯔꯦ ꯍꯥꯏꯅ ꯑꯃꯤꯁꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀ꯭ꯂꯥꯁ 2ꯒꯤ ꯃꯍꯩꯔꯣꯏ ꯑꯅꯤ ꯊꯣꯡ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯝꯕꯒꯤ ꯋꯥꯊꯣꯛ ꯑꯦꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯅꯕ ꯈꯪꯍꯟꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯅꯧꯕ ꯗꯤꯕꯦꯂꯞꯃꯦꯟꯠ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡꯗ ꯃꯄꯥꯟꯒꯤ ꯀꯝꯄꯅꯤ ꯑꯃꯠꯇꯅ ꯂꯧꯕ ꯌꯥꯔꯣꯏ ꯍꯥꯏꯅ KCPꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯌꯥꯂꯝ E-PAOꯅ ꯅꯨꯃꯤꯗꯥꯡꯒꯤ ꯄꯥꯎ ꯄꯤꯕ ꯂꯣꯏꯖꯔꯦ ꯇꯥꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ